semgat sagat pa watpana karang ithat ngasisu chawkhutpagi mami samli lambi thong ising mahailoi sangamadi ana layingi lamda khunjasingna ngasisu awaba mayoknari Assam amsung West Bengal da BJP na chawna mai pakliba sina Citizenship Amendment Bill asi yaningi takchibani hairaduna Hemant Biswa Sarma na lakadariba anawba BJP government na CAB puthoknaba hotnagani haina phongdokre Class 12 exam da hangkiba English ki wahanga Singjangmai da leiba Tony Coaching Center da pangthokhiba mega mock test amagi wahanga chap manarambagi desam amadi aims na Tony Coaching Center khudaktagi thingjinkre Taraga taret suba Lok Sabha mikhalda independent mirep ama oina chongthoktuna mari suba takiba RK Somarendro alias Kaikuna mahak vote kajadrabasu mahakna phangliba masing asina achauba mai pakpa ama pibire haina phongdokre Pamdaba thodok thoktanabagi checking thawrang ama oina District Police Imphal West na pauna amadi thangal kaitel da leiba hotel kharada raid chathakre mioi ani lokhatuna City Police ta sinaki Seat chamaga humputra mangagi manungda seat chamaga yangkai mathoi phangduna Telugu Desam Party ki Chandrababu Naidu inthuraga YSR Congress Party ki luchingba amadi hanagi Chief Minister YSR Reddy ki machanupa S Jagan Mohan Reddy na Andhra Pradesh ki Chief Minister oiragani Itihasik ama oina mai paklaba Prime Minister Narendra Modi na BJP ki ahal oisilaglaba luchingba sing LK Advani Murli Manohar Joshi amadi Murli Manohar Joshi unakre President Ramnath Kovind gasu ngasi unagadauri West Bengal da mikhal matungi pamdaba thodokta Trinamool Congress amasung BJP workers singi marakta khut thoknakre mioi chama hena police na lokhatkre